ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯔꯨ ꯀꯣꯛꯇꯨꯅ ꯁꯟꯁꯤꯡ ꯑꯗꯨ ꯃꯩꯇꯥꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯍꯜꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯉꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯊꯦꯝꯕꯤ, ꯂꯥꯎꯅꯦ ꯅꯪꯕꯣ, ꯅꯁꯝꯗꯣ ꯌꯥꯝꯅ ꯊꯨꯅ ꯀꯛꯁꯤ꯫ ꯂꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯨ ꯌꯦꯡꯉꯨ, ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯔꯗ꯭ꯔꯣ? ꯍꯥꯏ ꯋꯥꯗꯣ ꯀꯟꯅ ꯍꯥꯏꯒꯅꯨꯅꯦ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡ ꯑꯗꯨꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨꯅꯦ ꯂꯨ ꯀꯣꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯨꯗꯛꯇ ꯑꯉꯥꯡ ꯑꯣꯜꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯖꯔꯦ, ꯁꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ, ꯑꯩꯒꯤ ꯁꯝ ꯑꯁꯤꯁꯨꯅꯦ ꯍꯦꯛꯇ ꯈꯣꯏꯖꯤꯜꯂꯤ, ꯇꯨꯔꯨ ꯇꯨꯔꯨ ꯍꯦꯛꯇ ꯈꯣꯏꯌꯦꯕ꯫ ꯂꯨ ꯑꯃꯨꯛ ꯀꯣꯛꯂꯕꯗꯤ ꯑꯩꯕꯨ ꯃꯤ ꯃꯥꯟꯈꯤꯗ꯭ꯔꯣ? ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯑꯩꯒꯤ ꯁꯝ ꯑꯁꯤꯇꯒꯤ ꯋꯥꯈꯜꯗꯅꯦ ꯑꯩꯁꯦ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯣ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯤꯅꯦ ꯌꯥꯝꯅ ꯐꯔꯕꯅꯤꯀꯣ꯫ ꯊꯦꯡꯉꯦ, ꯂꯥꯎ ꯀꯛꯂꯁꯤ꯫ ꯑꯉꯝꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯁꯝ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯦꯝꯕꯤꯕꯨ ꯃꯁꯥꯅ ꯌꯥꯗ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯕꯗꯒꯤ ꯃꯁꯝ ꯑꯗꯨ ꯂꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯨ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯀꯤꯕꯗꯒꯤ ꯑꯍꯜ ꯅꯍꯥ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯔꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯝ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯗꯨꯅ ꯃꯩꯇꯥꯟ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯂꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯀꯞꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯞꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯄꯤ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔꯨꯡ ꯑꯅꯤꯗꯤ ꯂꯥꯏꯔꯗꯅ ꯈꯔꯨꯡ ꯑꯃ ꯐꯥꯎꯕ ꯃꯅꯤꯡ ꯀꯣꯏꯕ ꯐꯪꯗ꯭ꯔꯦ꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯄꯤꯕ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯔꯨꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯣꯏꯍꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫